Hello ma'am video no ba mong puraga lakchare ma'am hada kari dum numi taruk ni rum sura mane video thangkata base hada samo dum khara nungai ru driver ko dona video se namba ngam draba do ma'am hausi ai iruzarani aduka iruzaba loraba matungda ma'am ai hausi lai dup tharani ba ko lai dup thana ba mu tawzarurage ma'am lai dup pa loisare yuki hausi breakfast orni mama tan hawri ba ko to hausi charni aduga makata na video se sumi minarsi ma'am wasidi chandon so tendoke sang khara nungai min chandon ga se tening e khara care ga chandon se tillaga maunina sum chandon ga tin lei ba se phajai dana ko ado chandon tin ba se edi yamna supam jai ba ko pra mai dei man ba do aduga chandon tin ba se khara di ai sum kui tap pe ba ko adona tap su tap na ma'am su sum wana sum chandon tin ba loi ba se ngai biro aduga komai tawi yang se ge chandon se ngasi ge din na puye ba ko ai ge chandon se ko amuk su phajana phajar thora kani ba yamna thasadana ko ba yam kuin chang ba su yaw ba ko amo sa nu ngai tradi am chandon tin na kayam kuina chang na lai ba do mo ine dona tin de ba ko tan da so do tin de tining ba ne ado hojikti isa nu ngai mina chandon su tining ba phawre tan re kening e hai tare ado myam ai chandon tin le se mo yamna slow motion ne ina tin le se loi jarak tore ba ko ai matona zik tum tharak pai sem jabani ado hasil loi ma'am video se mark thalaga nupi oi bi singi wani yam kana ga da product ma ma'am da ucharam ge ma'am asigi matang da share to bra kaim te kai hangoi ninga lai ta brain na khali kai in habra mi bula ina bak sum khangnari banga ta de ba ko aduga ma'am khoi nupi oi bi singi tha ge period la pa matam da yamna heavy flow oi bi singi su yamna kana ga ni ina uchaga da ripa product ase ma'am sida leijare Pee Safe ki oiba Disposable Period Panty asina leak proof overnight protection oigani sijine badasu aduki matik nungai gani aduga seamless fit so oigani bako ado ma'am ase katani soft ni super absorbent so oigani aduga fragrance free so oigani bako ma'am ase 4 piece hangani aduga ma'am asigi Pee Safe Disposable Period Panty se rash free oigani sijinaba matamda aduga gel lock technology oigani breathable fabric soft and comfortable amati toxin free oigani bako asida yauraba ingredients singsina pulp sharp soft non-woven hydrophobic non-woven PE film airthrow non-woven elastic construction glue positioning glue amati pouch film ne bako ma'am asigi waist size ina medium to large amati large through extra large lafangane bako aduga ma'am ase kamai sijinagani haragadi ilai laire packet hangtok piro aduga ma'am akoina panty set pa dumaina sum second bidoine bako ma'am hazik product sa kamai tawi ai hangtok chara yang hanchara age asida ilai laina sumaina tap hapak pase asiga lokthok pirani Asmaina hangtok pirani aduga ma'am asida laire mari kha yawchare e aduga hausi ama kha ai hangtok charaga mayam da komai tawi do ucharake hangtok pasu yam lai bani ase side kisigai bachet amakasum setalaga adu di jar launching basum yare bako ai tawraga sum uchara age sumaina jar launna chingba yare ilai laina aduga ma'am asise diaper ni haiba dare ko asena pad oina semak bane bako sumaina laire aduga se stretchable so oigani m to large size na di sum chap chabane bako aduna yam stretchable oibanina aduga ma'am se mamang maning kamai khangani haragadi sumaina line chingbasina mamang oidoini aduga ma'am se ga laire ko aduga sumaina ahum khakka laire mari sure sini mayam so sijine bio mayam ki description box da product asigi link hapcharam ge mayam na product se purchase to birga sijineraga kamai ta we habdu soi dene yeng bio wana thinjara ko chandon ni lore ege chandon thin bagi look final look hai tare asiga leijare bako mayam lore ngasidi yellow suit oina tawjare aduga mayam hausi ai breakfast tawna ba tawrani bako chak so lame e bako nongala po sum lamak pado asida laire ngasigi breakfast tan akang baga tanama mache charani ngasidi aduga alu kangauga achar kitang hape ma'am yumgi mi loina loi breakfast tanguna kre ina light up tharabagi ina khara thenge bako ado tanakang base chab sfai aduga achar se di ina dum kitang namning bagi yamna chaba budi natta bako alu kangau su yawrabanina aduga ma'am hausi charger age
ꯃꯌꯥꯝꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯆꯔꯦ ꯆꯥꯛꯁꯦ ꯆꯐꯨ ꯑꯅꯤꯅꯤ ꯑꯃꯅ ꯆꯥꯛ ꯑꯐꯕ ꯑꯃꯅ ꯆꯦꯡꯌꯦꯟꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯑꯗꯣ ꯁꯣꯝꯗ ꯏꯁꯤꯡ ꯁꯧꯔꯛꯑꯦ ꯆꯥꯛ ꯑꯃꯗꯤ ꯑꯩꯅ ꯆꯦꯡ ꯁꯨꯖꯔꯒ ꯈꯣꯝꯖꯤꯟꯖꯈ꯭ꯔꯦꯕꯀꯣ ꯆꯥꯛ ꯑꯃꯁꯨ ꯆꯦꯡ ꯁꯨꯖꯤꯟꯖꯔꯦ ꯑꯗꯨꯒ ꯁꯧꯍꯟꯕꯒꯤ ꯈꯨꯝꯃꯒ ꯉꯥꯏꯍꯥꯛ ꯊꯝꯃꯦꯕꯀꯣ ꯑꯃꯗꯤ ꯀꯥꯝꯃꯛꯑꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯅꯤ ꯇꯣꯃꯦꯇꯣꯒ ꯍꯋꯥꯏꯒ ꯑꯗꯨꯒ ꯑꯥꯂꯨꯒ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥꯔꯤ ꯆꯥꯝꯊꯣꯛ ꯊꯝꯃꯦ ꯇꯤꯜꯍꯧ ꯊꯥꯛꯄꯒꯤ ꯊꯝꯃꯦ ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯊꯝꯃꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯁꯦ ꯍꯥꯎꯕꯅꯦ ꯑꯁꯪꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯗꯕꯅꯤꯅ ꯑꯗꯨꯏꯗꯤ ꯂꯩꯔꯛꯑꯁꯨ ꯍꯦꯛꯇ ꯈꯨꯏꯖꯜꯂꯛꯄꯀꯣ ꯊꯥꯛꯑꯝꯗꯥꯏꯗꯅ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤꯕꯒꯨꯝꯕ ꯍꯦꯛꯇ ꯑꯣꯏꯕ ꯊꯥꯛꯄꯗꯤ ꯁꯨꯝ ꯊꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯀꯥꯡꯁꯣꯏꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯖꯔꯒ ꯍꯧꯖꯤꯛ ꯁꯥꯍꯟꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯔꯤ ꯉꯥꯇꯥꯏꯁꯦ ꯊꯥꯛꯑꯒꯦ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯊꯥꯛꯆꯜꯂꯒ ꯃꯈꯨꯝ ꯈꯨꯝꯍꯜꯂꯒ ꯁꯧꯍꯜꯂꯒꯦꯕꯀꯣ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯃꯒꯦ ꯑꯗꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯦꯕꯀꯣ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯁꯨ ꯀꯥꯡꯁꯣꯏꯒꯤ ꯃꯍꯤ ꯐꯖꯅ ꯕ꯭ꯔꯣꯡ 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 ꯁꯧꯔꯛꯑꯦ ꯈꯔ ꯀꯨꯏꯅ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯁꯨ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯆꯜꯁꯤꯡꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯍꯥꯞꯄ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯀꯥꯝꯍꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯁꯤꯇꯤꯁꯨ ꯀꯥꯝꯃꯛꯑꯦ ꯀꯥꯡꯁꯣꯏꯁꯦ ꯁꯨꯝ ꯑꯅꯤꯔꯛꯀ ꯀꯥꯝꯍꯜꯂꯒꯀꯣ ꯃꯩ ꯂꯩꯊꯔꯒ ꯁꯨꯝ ꯌꯥꯏꯔꯒ ꯉꯥꯔꯤ ꯉꯥꯇꯥꯏ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯁꯤꯗ ꯂꯩꯔꯦ ꯀꯥꯝꯊꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯃꯨꯟꯕꯨꯗꯤ ꯃꯨꯜꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯔꯤ ꯍꯥꯞꯈꯤꯒꯦꯕꯀꯣ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯈꯤꯒꯦ ꯑꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯌꯥꯏꯕ ꯆꯥꯝꯊꯣꯛꯑꯒ ꯑꯩꯅ ꯊꯝꯕꯅꯤ ꯑꯁꯤ ꯍꯥꯞꯄꯦꯕꯀꯣ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯁꯧꯍꯟ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯥ ꯃꯔꯣꯏꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯁꯦ ꯀꯥꯡꯁꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯒ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯁꯥ ꯃꯔꯣꯏꯁꯦ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯌꯨꯛꯇ ꯇꯟꯒꯨꯝꯕ ꯆꯥꯕꯅꯤꯅꯀꯣ ꯆꯥꯛꯁꯦ ꯎꯈꯛ ꯁꯀꯥꯛ ꯂꯥꯝꯃꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯂꯥꯝꯗ ꯆꯥꯕꯗꯣ ꯑꯃꯨꯛ ꯇꯜꯂꯤ ꯑꯗꯨꯅ ꯂꯥꯝꯍꯜꯂꯒ ꯆꯥꯕꯁꯤꯅꯁꯨ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯥꯛꯁꯦ ꯂꯥꯝꯃꯛꯑꯀꯥꯟꯗ ꯆꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯅꯦꯜꯄꯦꯟ ꯁꯪꯕꯅꯦꯕꯀꯣ ꯀꯨꯏꯔꯦ ꯁꯪꯗꯕꯁꯨ ꯀꯣꯛꯊꯣꯛꯄꯁꯨ ꯇꯟꯅ ꯁꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯝ ꯂꯩꯕ ꯑꯣꯏꯅ ꯃꯇꯝꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯅꯦꯜꯄꯦꯟꯁꯦ ꯁꯪꯉꯤꯅꯤ ꯂꯣꯏꯔꯦ ꯅꯦꯜ ꯄꯦꯟ ꯇꯩꯕꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯇꯩꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯥꯔꯞ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯅꯤꯔꯛ ꯍꯟꯅ ꯇꯩꯕꯗ ꯁꯨꯝ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯇꯩꯁꯜꯂꯕꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯈꯨꯖꯤꯟꯁꯤꯁꯨ ꯇꯦꯟꯅ ꯊꯝꯕꯅꯤꯅ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯠ ꯅꯥꯜꯂꯦ ꯁ꯭ꯀꯨꯜ ꯃꯇꯝꯒꯤ ꯈꯨꯖꯤꯟ ꯇꯦꯟ ꯊꯝꯃꯒ ꯁꯤꯠ ꯅꯥꯟ ꯊꯝꯕꯗꯣ ꯑꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯁꯦꯡꯕꯗꯤ ꯋꯥꯏ ꯁꯪꯕꯅꯦꯕꯀꯣ ꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯔꯦ ꯉꯔꯥꯡꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯔꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯗꯣꯔꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯀꯣꯟꯁꯨ ꯐꯦꯡꯉꯦ ꯊꯕꯛ ꯂꯣꯏꯔꯦ ꯐꯦꯟ ꯊꯥꯔꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯏꯪꯅ ꯐꯖꯅ ꯍꯤꯞꯈꯤꯒꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯏꯌꯦꯕꯀꯣ ꯆꯣꯀ꯭ꯂꯦꯠ ꯆꯨꯞꯄꯤꯅꯦ ꯑꯩꯁꯦ
ꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯐꯖꯅ ꯇꯨꯝꯊꯣꯛꯑꯒꯦ ꯇꯨꯝꯕꯁꯤꯁꯨ ꯍꯦꯛ ꯍꯤꯞꯄꯒꯁꯨ ꯇꯨꯝꯕ ꯅꯠꯇꯦꯕꯀꯣ ꯁꯥꯕꯅꯤꯅꯀꯣ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯀꯥꯟꯗ ꯇꯨꯝꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯒ ꯍꯩ ꯆꯥꯕꯁꯦ ꯑꯃꯨꯛ ꯍꯥꯎꯕ ꯂꯩ ꯄꯣꯠꯇꯦ ꯑꯁꯤꯗ ꯕꯤꯂꯥꯇꯤ ꯍꯩꯅꯤꯡ ꯂꯩꯔꯦꯕꯀꯣ ꯑꯁꯤ ꯕꯤꯂꯥꯇꯤ ꯍꯩꯅꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯄꯥꯝꯁꯨ ꯄꯥꯝꯃꯦ ꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯅꯝꯃꯒ ꯆꯥꯒꯦ ꯇꯧꯕꯅꯤ ꯅꯨꯡꯊꯤꯟꯒꯤ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯁꯛꯀꯁꯦ ꯕꯪ ꯕꯪ ꯂꯥꯎꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯁꯨ ꯃꯐꯝꯁꯦ ꯈꯔ ꯁꯦꯡꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯡ ꯂꯥꯛꯇꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯈꯔ ꯃꯝꯃꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯈꯔ ꯁꯦꯡꯐꯥꯠꯇ꯭ꯔꯦ ꯑꯗꯣ ꯍꯩꯅꯤꯡꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯍꯥꯎꯅ ꯆꯥꯊꯈꯤꯒꯦ ꯍꯩꯗꯗꯧꯔꯦ ꯅꯨꯡꯁꯥ ꯇꯞ ꯇꯥꯏ ꯁꯥꯗꯣꯛꯑꯝꯃꯒ ꯅꯣꯡꯃꯨꯛ ꯍꯩꯊꯔꯛꯇꯣꯔꯦ ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯈꯪꯌꯦꯡꯗꯩ ꯐꯖꯅ ꯁꯤꯠꯂꯦ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯂꯥꯡꯉꯦ ꯉꯁꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯔꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ